Kurundari. ISTV Pauming Tabir Mutaram Nocturi, Holdimore Pau. Segmaya Sung Androgi use Doklaga Mapala Tadokuna, Manipuri revenue Hagaranba Yabra Habagi Hiranda, MU da Kanana Nabagi Toram Pangtukre. Amadi Lamian Bahizam Irabat Lake Dabagi in Sing Toram Pangtukre. Hozima Punga Pau. Status of distillers and dealers of the local liquor Haiba Hiramda Nomagi Oiba workshop among us. Manipuri University ki court hold the Pangtukre. Department of Commerce and Communicate concern Sinduna Pangtukiba workshop Hogdopagi Tharamda, Commerce and Industry Minister Govindas Konthozam, Manipuri University ki Vice Chancellor Professor ISNK Sharma, Chamber of Commerce Industry President Dr. T.S. Davalina Tharomapusing when Sarugyake. Chief guest when Sarugyake ba Govindas Konthozamna, Manipur da sungliba USC mapalam da Thadokpada state asigi economy da sauna ahong wapiba. Ngamgadabata natana tabak pangdaba mi kayasu tabak pibada mateng oigane segmay amadi andro khaktada imung lising mangarom yu sungnaga sendalami oinare state asigi economy fagat hanana ba amadi mi cha kayasu tabak pinabagi damak aine yaba mawongda yu sunghana ba konamina si haike akoi no yo oiba sigumba workshop asi Mapam Singa, Manipur University, Lega Homiraga, Ato, civil society Singa, Aduga Koya, government, Amasum Prajaga, understanding Ama Layanaba, Honabada, Masina, Sopomate, Mapang, and Mina Tamzani, Aduga Losinjarapada, and Hygienic Body for Lobi Gadoriba, Miami, whatever, Mayam, Bibi Suggestions, Pulumaxingado, Punam Pulusi, Diriba, Honorable Chief Minister. Professor ISNK Sharma. Manipuri country liquor estate Prithivigi Kwaidagi Paba yu Singi Manunda Amane, Masi Aine Yaba Monga Sundolaga, quality maintained Taduna, Mapalam da Tadoklabadi, Sahi Amada Lupak Road, Lising Tanba, Nangadabatanatana, Tabak Pangdaba, Mui Lakayasu, Tabak Pigani. Dry state ni Hairaga yu Marankaina Pangba Maramna, wet state Oina, Lautopana, Chungani. Masina Manipuri House Oiriba per capita income dagi, Saruk Ahum Hena, Hengat Hanbangangani, Adubu, Hiramasida research the Watangi Haike. अब यहाँ बदिया तो इसलिए सिद्धा लेबोरेटरी सिद्धा का सिंबल सुंग का पुथोरी को कहने में यार बंदे बोल कल्चर न सुंदरती याद है जब वो की अंड्रो सेमार आये कहते हैं तो इसमें की कल्चर रिलीजियस कल्चर न वो इधर वो बिना तो वो पान सकती सुंग से अगर ना बच्चे थोड़े तो बस सिंसी एड्रेस तो वो तो का भोजन सोचो वो तो का प्रजाहां सिंह न ठग पदा मसी Lamian by Hizam Irabot Lake Dabagi Toram Nasi Irabot Celebration Committee na Sinduna State Kitakta Awa from Rupagi Toram Ama Nasi Irabot of the Pangtukre Toronga Mari Lena Irabot na Hingling Matam da Luna Tinamba Comrade M. Ibohal, Comrade B. Sharma, Celebration Committee Chairman Comrade N. Mangi, CPI State Secretary Comrade Dr. M. Nara Amadi Ate Luching Bakayana Lake Drabagi Mafamda Lay Sukatuna Awa from Rupagaluna Ike Kunubut Cape Dr. M. Narana Ngasigi Numidasi Miyamna Awaba from Rukadabani. Irabot na Kalamba Wakalol Sing Ngasigi Mirol da no Munomagi Mami Tarakle. Socialism da Wakalol Oiba Maki Punsi Mariel Aduna. Manipur Miyamgi Chingtam Amadi Apun Bagi Saktam Sagat Naba Konaramba Adu Ngasidi Aikoigi Mangda issue Ama Oina Lady Haike. Ujiti Hen Maki Wakalon Sida Tuner Tung Gilakal Manipurgi Punsi Mariel Miyam Sigi. Chingtam Yapun Besatam Kanba, I was fighting Malu issue Mogani, Madumaki Pandane, and the Irabot Palungi Timase, Manipur Kanba. Chingtam Yapun Besatam Napa, Luna, Yellow Nisi, Satam Kanba, Hira, Timasi the Kucha. Lamian by Hizam Irabot Celebration Committee na Sinduna Hizam Irabot Lake the Beginning Sing Toram Ngasi, Maki Pong from Lamdam Bishop Oinamnekai the Pangtukre. Tauranga Mari Lena like Hidrabat Lamian Bagimitam da Hanagi Minister Janta Kumar Yauna, Miamna, Awaba Fundu Pagaluina, Lesu Katuna Ikai Kunabut K. Sama Taramapal Subalamian by Irabotki, Mapokumonga Mari Lena, Rural United Clubs Organization, Lamsangna Sinduna Ngarang, Hebong Pokpi Playground Campus Ki, Akoi Bada U Chara Cham Amadi, Laren Kabi Awang Lekai Playground Gi, Akoi Bada U Chara Chama Thakri Hari. Hari Bathomasida Oripok United Club, Laren Kabi, RDC Club, Chingu Panganba Social Welfare Association, Paying Amadi,
Chingleima Women's Association amadi khul kayagi mi kyana sarukya ki hare National Sanitation Cleanliness Campaign Swachh Bharat Mission hawdokpaga loinana Khoyathong office ta leiba PSED office ta gi khongchat amalam thakre Thoramadu Additional Chief Secretary WL Hangjing PSED gi Chief Engineer S Sunil CCWD gi Director Swami Kanta amadi Department asigi Officer singna sarukya ki October ki tang 13 fawba chathagadaba campaign asigi matangda Chief Engineer S Sunil na phongdokkibada Yumthong kuding sanitary latrine saba Zak Sadringaida Khut Sengna Hamdokpagi Hainabi Thamsi Amora Kai Pham Chana Hundokpagi Hainabi Thamsi Haiki Campaign asi Mamang Sahidagi Prime Minister na Hudokibagi Manung Chana Government Office Amadi College School Sing Luna na Thamba Yumdagi Thorakpa Amora Kai Sing Turel Khongbanda Langthokpagi Hainabi Thadoksi Masina Laina Kaya Sandorpayai Maram Sina Panchayat Municipal Kusam Naduna Thabak Tawminasi Haiki Adunga Sigi Kanose Kudong Tawal Longse Herga, I Manipuri Pada Punamakta, Singisu, Tamgisu, Akun Kantaminaraga, Faminaraga, Aku environment say, Septa Hutragadi, Nuekoinataba, Tung the Horkadoriba, Isasingi, Susi, Tungi Miruli, Mogi, Hinjanabagi, and Womako Tambiram Gagadi, for the Soba, Papa Manangani, Wapam Tamzage, Akun Highway Mayam Harakani, Akuloin and Iris who had Matania to Niadani. I will understand the way to me, Jai. Adubo, government policy what for the Gina, Karidagino, Kande, Dataga, Koy San, Kanjabada, solid waste Kumba Patau, this is Igi Campus Tagi compound Tagi, Lotoga Kranum, Tokagadi. I get responsibilities in Lower Badona, Adom the Kale, Adumadri Natia, none but the Lakadori city, Akui all states in here. Akui message Peter Madinati, Pina Kuli Pajachinji, Yantoga the Haika, Kari Haika. Machine Yoko Samam Risedo quick Kantari, Nambangi Honake, Nambangi Honor the Machine says it. Amokas Yorga, my Ampuna Honamina Saigi, Mapum, Matom Marankanda Sunduiba, solid whiskey problem set. Was it sort of in the sea? Singjame Kendragi Manung Sanba, Singjame Chingamatak Namanapam Nakaida, Toti, Ising that in Pamasakaya, Yorokle. Numinini Humnigi Mamang the Gihona, Ising Yavadat in Pamasa, Yorokpa, Miamna Tina Kibani Hari. Oiragliba Piba Maduda Lamda Madongi Miam na Angak Popok Kre. Manipurda Marilena ba PSED Department na Apaba Tagna ba ising Marangkai na Panganana ba Tabak Kaya Paikatlinga Jeragasida, Doti ising Yabada Tinpa Macha Yarokpada, Angak Pagaloina na Marilena ba Singda Pien the Bafundok Narakli. Lamda Madongi Mio ising na Fundorapada, Taragliba ising Adusu, Manam Nam Tibana, Sijina Bayadi Hari. Machina Maram Oiduna, Mio Kayana, Taknana ba Apaba ising Pangdabagi, Awaba Mayoknari. Tangai Fadana ising Sijinadaba Yadabana, Maram Oiduna, Tinpa Macha, Yawi Kanglaba, Isingadu, Zum Toklaga, Lum Toklaba Matunda, Sijinabasu, Yawi Hari. Oiragliba Piba Masida, who's a Pabagi Oinadi, Marilainaba, Manipur Sarkargi Department, Amatadagi, Miyang Sangba Amadi, Sendorak Palatri Hari, Tawanga Sida Landa Madongi Miamna, Penadre Hari. Manipurgi Apunbagi Satam Sagalamba, Jingtam Kaiba, Tausilgi Mayokta, Lepkiba, Lamianba, Iravotna, Lakidaba, September Gitang, Kuntaruka, Marilaina Coordination Committee, Korkomna, Lamianba Sigi Mafamda Kok non ba wafum kaya fongdodakli. General Sinamaka Taraduna, Incholi Singamaka Tamapal Yankay Matwagi September Gitang Puntarukasida, Miyang Luchingba, Atoba, Lamianba Hizam Iravat Lakidaba Numitni, Magna Lakidabagi, Humpumari Suba Kumona Lakpada, Kolkomna, Tamoy Sokna, Awaba Fongdotuna, Yawal Gikai Kunabulakli. Lamianba Iravada Se, Ningtogi Subnam Langak Amadi, Masibu, Yokatuna Tamliba, British Loylam Langaki, Mayokta, Kulai Paidaba, Lomi Sinmi Singidamakta, Iho Sagat Kibamuni. British Loylam Langaki Mayokta Satakiba, Anisuba Nupilal, that Luchingba Ashina, Achowa Itil Piki. Lamianba Irabotna Satarakiba, Lomi Sinmi Amadi, to what head Pirabat, Micham Miyangi, Iho Asibu, Namtanaba, Matam Adugi, British Loylam Langak Amasung Makogi, Kobamnung that laid about Ningto Langak, Ani Ashina, Lotuna Duna, Kanna Ponaraki Hari. Incholi Singamaka Tamapal, Nifunipangi, September Gitang Kunmatoida. MDU hold the Pantukiba, Lomi Simi Singi, me from Yawalak, Miyangi Kongset Ama, Pungdong the police na, Tugaina Bakonabada, Missy Minato Kiba Todok Adudagi, Mirot Oiduna, Ningto Langak, Mutanaba Amasung, Miyangi, Ningtambat Langak Ama, Lingnaba Pandamda, Kulai Paibagi Lalo, Horaki Hari. Lamianba Iravotna, Miyangi, Singbat Langak Amasung, Manaba Kunagi Wakalo, that Jetna Tazabat, Ebak Singi, Communist Singa, Ajetpa Mari Tamnaki Hibaga Luinana, Mana Lokiba Todang, Kayabu, Ningsinglakli. Incholi Singamaka Samapal Yankay Matwagi, September Gitang Puntarukta, Barmagi Tangbo Sedo Haibakul Lasida, Masagi Anaba Amanamaram Oiduna, Aroiba Yahib Tanki Haina Kanglakli.
lamyan ba irabot lekidabagi humfumari suba kumon numit September gi tang kuntaruk amadi sama taramapal suba mapok kumon numit September gi tang kuntrana lakpada porkom na yawal gi ikai kumnaba utli haina charola sina makata na khangalakle State ki thakta thau puduna leiriba Mahila Congress ki member singna masagi kendra da leiriba party ki lusingba singa yanai natraga yanade haiduna nathaiduna leirabadi madu anti party oiba thawni haina Manipur Pradesh Mahila Congress ki president Khankrabi M Tilotama ngase Congress Bhavan da pangthokpa Mahila Congress ki anoba thau pugadaba executive member sing khanbagi mifamda phungdukre mi kuntra mangana saba anoba executive body asida vice president taru general secretary manga secretary taret treasurer ama amadi executive member tara marini Tilotama na makata na phungdukibada nauna khalaba member singna Congress ki wakhalol ngakna thabak tawiu party si mapangal kangkatna ba khonaminasi haike adana woman empowerment se chine issue oibna maram oidana aigoi nupi singna mai magi personal oirakpa pressure pina rakpa matamda last moment da nupi sing se hek back kaubani aduna nupi ki activity ngamdabadi nate nupi socialize tawa haitabadi nate adugo agoi empowerment policy si nupi da khatang wat pa maram oidana agoi smaina shon bara haina khali KCP Poire Meitei Lupna Department of Horticulture and Soil Conservation Manipur da RTI Act 2005 na Miam da Khangan ba yaba singi manung chana sahi taragi manung da paket khiba thabak thoram sing nimit tarani gi manung da media gi khutang da miam da khangan gadabani haina lubasi gi publicity secretary Malemngan ba Meitei na thadrok pacherol amana khangalakle Sarkar gi loisang singi manung da Department of Horticulture and Soil Conservation Manipur gi director amadi headquarter gi pampari ba anina Ningtam Lal Hauriba Lamda Masigi Mui Kangrup Singi Punsi Temsingna Naba Thorang Paikalakpa Si Laibak Chibani Masi Kudakta Lepna Naba Kangalakli Lomi Miyam Gi Apamba Sing Amadi Pangpam Thokpa Sing Panganabagi Damakta Lupna Miyang Chang Bahuragani Hari Saite Academy Amadi Cultural Forum Manipurna Sinduna Contemporary Manipuri Poetry Haibasida Numinini Supna Pangthokadaba Seminar Amang Sidagi Manipuri Hindi Parisata Hokre Audopagi Tharamda Saite Academy Manipur Advisory Board ki convener Ais Bihari Amadi Cultural Forum Manipur ki Vice President Ais Birendra Nachingba Miyukyana Sarugya ki Seminar sigi ahanba session da KS Kunjo Singhana Chair Logduna Saratsandra Longjamba K Radha Kumar Amadi NG Ekashini Devina Hauzik Oiriba Manipur ki Aiba Singi Matangda Wangang ki Pangai gi Hautal da Leiba RK Sanatombi Devi Vidyalaya gi Administration Block ki Academy Cell da Toke Geko Ama Lerambadagi Faraga Peoples for Animals ta Kushinakri Hari Manipur Sarkar ki Police Department ta SP Oiramba GS Moren Analna Laikidabada Anal Lenruwal Tangpi Anal Student Union Imphal na Awaba Fungdorakle Mark Laikidaba si Anal Jati gi Oina Achobo Mangjaba Amani Hari Tree Handicraft Training Center na Sinduna Kucha Haiba Artisan Singi Oiba Mifam Ama Sagolban Thangjam Lekta Pangthokre Hari Mifam Aduna Handak Pangthokadoriba Sangai Festival da Chief Minister na preside tawduna pangthokiba Mifam Amana Manipurda puthokpa polam sing tamak yonba yahan bahaina warep lokibabu thagatpa phungdorakle loinana lup amana pausegi kuthangda Handloom and Handicraft Larik Laishuga Mari Lainaba Melada Athingba Thamloi Haikiba Wafambu thagatpa phungdorakle All Manipur Volleyball Association na Sinduna Kumal Lampak Indoor Stadium da Sathariba Kuntramanga Suba Junior State Level Volleyball Tournament ki Final Match IOB Oinam Amadi PBM Wangjing Anina Thengnanaba Sem Sabloi Kre Taramari Suba Sub Junior gi Oina IKYC Irengbam Amadi Naiva Naurem Anina Final Sanaragani Ngasi Sanakiba Semi Final Match ta IGO Oinam na Naiva Naurembu Deciding Match Kunmanga kunmanga kulumdoi taranipal kunmanga amadi taramanga tareta maithiba piduna final changkibani loinana lamba oigadoriba PBM Wangjingna YDC Urembambu set kunmanga kunithoi kunmanga kunmathoi kuntaret kunmanga da maithiba piki taramari suba sub junior boys ke semi final match ta IKYC Rengbam kunmanga taramapal kunmanga taranithoi da mai paktuna final changkre loinana naiba nauremna sewa nachobu set kunmanga taramari kunmanga kunmathoi da maithiba piduna final gi damak sem sakre
ngasi gi loisin bagi thorom asida Manipur Olympic Association gi Secretary Sunil Elangbam, Imphal West District Football Association gi President S Sanatomba amadi All Manipur Football Association gi Treasurer L Dinamani na thorom pusing oigani. Hojik maroi pa amuk Segmai masung androgi yu sungdok laga mapal da thadok tuna Manipur gi revenue hegadan ba yabra haibagi hiramda MU da khana naina bagi thorom pangtukre amadi lamyan ba hizam irawat lekidabagi ningsing thorom pangtukre ISTV pau mieng tabir ba singwam karna kharum jari